Ahanbada Maroiba Pao. Chief Minister ki Sotharabasigi Tengbang, Chief Minister Birenangasi Hogdokre, Disable Oirabasig Mumating Pangbana, Quaidige Tuba, Lining Lambini Haina, Chief Minister Nafungdokre. Kurumjira STB Pau Meding Tabiri Basing Butaram Nok Cherry Hojik Pau Sandona Pizari. Ngasi Malemgi Persons with Disability Numit ni Numit Asiga Mari Lainana Disabled Singi Mating Pigadaba Scheme Chief Minister Gi Sotharaba Singi Tengbang CMST Chief Minister Nongthoma Birena Hugdokre Social Welfare Department Sinduna Kuman Lampak Indoor Stadium the Pangthokiba Thauram Aduda Chief Minister Nongthoma Biren Deputy Chief Minister YJ Kumar Social Welfare Minister Nemcha Kipgen CAF and PD Minister Karam Shyam, Health Minister L. Jayant Kumar, Fishery Minister L. Kayasi, PHE Minister Losi Dikho, Agriculture Minister V. Hankalia Nachingwa, Miyokana Sarukyaki, Chief Minister Nongthoma Birena, Miyoy Babu Mima Nadre Haiduna Namshinduna, Thambagi Chatnabi Lerambadu, Ngasi de Equigi Wakalolda, Ahong Balaktuna, Makoy Bumateng Pangbiba Haibasi, Quaidiga Tuba, Liningi Lambini. Ngasi Hogdogli ba scheme masigi makhada tongan ba khudong chaba manga yauri masigi manungda mima nadraba su khut sa haiba singda loan piba mahairoi singi scholarship ahal oiraba singi pension piba mayum makai sanana bagi senthang yauri loinana kana leijadraba chahi humfugi mathakta laiba old age home da leiriba ahal singisu thada lupa lising amagi pension piragani scheme masigi maroiba pandamdi manaba khunai ama semduna chakhatpa purakpada mima nadre haiduna inthok piraba sing yumda potlum oina khanba adu kokhanduna nungshi chanaba puraknabani Government employee oiriba singna mama mapa singbu tathi tawoin inthok old age home da Thambat Thengnarabadi, Chap Chaba Tabak Lokatuna, Mama Mapasigi Mateng, Oinanaba, Masamasagi Toloptagi, Kaknanaba Kongtang Fauba Lokatkani. Chief Minister Makatana, Government Asi, Furuk Amakaktagi Lamdam Sida Leminariba Furuk Kuding Makini, Chingamasung Tangi Marakta, Lapnaba Manba Mong Amaleramba Adu, Anova Government Asi Hek Lakpadagi. Kan na hot na doon nga si di Chingtam anigi afaba mari sagat pangamle masida miyam na sumateng pangbiyo haiki. Matsa mamo laina matsa mamo laina mama na draga mapa sindu ahal loire ga ina inthok pa aduga tantho ga thambaga thengnaraga di madugi matsa mamo singado sarkar gi thabak ka tawramaga di कोई नमदना सरकार ना मामा और मापा तांतुई बल है दुगी नमदना यानी हाउ तो रुकान मोगी मेंटेनेंस की फंड हाई व मिसिंग दुगी कोई कअगा अहन जिंगु दा कोई पिहन नबा सरकार ने फिर लोगों ने दुम यारोय मसा अमममु अहल लोयरबा मामा मापा ना पीइंगे दगी साउनबा माही मसिंग तमनबा सरकार की थबक तौनबा Honor ko da kayam yam na wana honor kiyase madu mama macha hoiba koina khangdaba yaroi madu khangdaba singdu di sarkar gi ain amle madu ain gi matung ina moidai koi action lokhalaga mama mapa du gi seba tawnana bagi koi chap chaba doksil le koi tawgani Social Welfare Minister Nemcha Kipgena ngasi hogdogli ba scheme asina mima nadraba singna thengnaramba khudong chadaba kaya du hanthanba ngamlagani maru oina khungangi mafam singda lotuna thamliba disable singda scheme asi yohanaba thabak paikhatkani haiki With the advancement in knowledge on science and medicine has helped spawn the birth of institution and associated knowledge with system which observe and categorize human beings scientifically. Among these, the one significant to the development of today's concept of disability were asylum, clinic, and prisons. This annual observance of the International Day of Persons with Disability was proclaimed by the United Nations General Assembly Resolution number 47-3 in the year 1992. Thauramasi Manipur State Legal Service Authority ki matenga loinana District Legal Services Authority Imphal West na Handicap Development Foundation Manipur Welfare Association for Blind Life Saver
Parents Guardian Council of Person with Disabilities Forum for Disabled People Lamdeng and Anji Nachong na kutsam naduna sinduna takeda laiba Government Idle Blind School the pangtokre ngasigi thoramadu the High Court of Manipur ge Acting Chief Justice and Koteshwar Manipur State Legal Services Authority ke Member Secretary R.K. Memcha District Legal Services Authority Imphal West ke Chairman M. Manoj Kumar Amadi Handicap Development Foundation Manipur ge Chairman Dr. C.H. Rupachandra Singhana Athoiba mitunglen singoy na saruk yaki Tauranga mari lainana I dan tawbagi thauram amasu pangthokhi amadi differently able oiraba miyoi singda su post matric yoiba scholarship singsu athoiba mitunglen singna mehiroi singda yentokhi Tauramgi chief guest oina saruk yakiba acting chief justice and Koteshwar na logi mityengda miyoiba khudimak chap manabanina differently able oiraba singisu masagi fangpham thokpa right sing chapchana mari lainaba singna Pangangadabani, Amadi, Makoida Kanaba Mityang Changadabani, Samaj Asida Chatnabi Ama Oiriba, Makoida Hantana Yangbagi Chatnabi Asisu, Ekoi Puna Magna, Mutat Nabahonagadabani, Samaj Asida Ladiba, Mipung Kudi Magna, Makogi Damak, Todang Lauduna, Tabak Togani Haiki. Population GD 15% the effect of Aduga, Paliki 1 billion 15% is Chapaliba, developing nations, Masida 80% in Masida Lazy. And then I am a job challenge, United Nations, Yamna Luna Kali. District Project Officer SSA Imphal is Sinduna World Disabled Day gi Thauram Porom Patalaiba JEO2 District Project Officer Pangtokre Thauramadu da JEO2 gi DPO SSA Imphal is M Pem Chandra Program Officer Right to Education Royo Paunana Chingbana Thoiba Mitunglen Singoina Sarukyaki Tauranga Mari Lainana District Asigi Manung Dalaiba differently able oiraba Mahiroi Singda at an appliance Singsu Yantoki Loinana Miang Deba Kongchan Amasu Porom Parki Mafam Sing the Chatki, Nasigi Tauranga Mari Lainana, Imphal is District Ki, Inclusive Education Ki District Coordinator M. Siddharthna Fungdorapada, Nasigi Mahiroi Singasida, Yentokli Potlam Singasi, Dr. Singna Medical Assessment Ama Pangtokla Matungda, Makogi Listing, Alim Ko the Tarba Matungda, Makoina Pirakpani Haiba Wafam Sing, Fungdoki. Nasigi International Day for Persons with Disabilities ki for Mama Pangtok Sabase Masi Akogita Pitribigi Mapum Kudimak Pangtogum Nasisu Manipur Mapum Kudimakta Pagi Sabasisha Biangi Maka Madi Social Health Pangtui Pagi Pangtogo Dona Koku Pangtok say Pangtok Posangang Sing Laga Puna Essen Appliance Kasu Yentok Sagani Yentok way Essen Appliance Sing Mamangi Kogi Mansahida Pangtokiba Kogi Medical Assessment Camp Tauraga Dr. Singh recommend Tarbo Singdo Adu Kangang Singdu Pigadabani. Disabled Oiraba Miyamgi Malengi Numit Tauram Cradle for Disabled Union na Susinduna Imphal is ki Manung Chana Leiba Yardipok Tulihel Awang Lekai Community Hall the Pangtoki Tauramadu the SID Imphal Inspector MD Riyazuddin Changam the Vijila Parisat Member KH Rihina Banu Tulihel Gram Panchayat ki Pradhan MD Abdul Khalib, Wangkem Gram Panchayat ki Pradhan MD Fazal Khan Susarukyaki. Sili Langliba Union ki Maikay dagi Disabled Oiraba Miyoy Chamaga Kuntrada Kudol Tamki. Manipur government na chingamadi manana thamgani haina thabak kya paikhat le adubu Tenopol district fawba chatpagi machidagi sita taraga Tenopol yobal lambi gi fibam asukki matik fatre PWD gi lambi asi more chatpada hojik chatnariba national highway asidagi kilometer kun samjin ba lambi ni masina khultara manga hena samnahanduna hingnabagi lambi ama oiribani lambi asida laktuna khunja singna wangjing kakching langkai amadi palel kaithel da poche sing puthорактuna yonaribani government ki maikai dagi samjin bidabadagi Khul Singna Angamba Putokna Duna Semjin Duna Lakli, Lambia si Kakibache Kuntra Helaba Fauba Government na, Yangsin Bidaba Yaning Daba Fongdokla Duna, Lakliba Christmas Mamangda, Chief Minister Masung Marile Never Department na, Yangsin Binaba Kulgi, Chairman Amana Pukning Chingsilakli. Akoy Kungi, Hingbagi Lambisi, Lau Singubani, Jingi Lau Uraga, Potok Putoraga, Hingbani, Kunja Singna, Asida Putok Liba, Potsegi, Bayamse, Lambisina Patabagi. Apat laga akogi economy da yamna sok tuna lairabni government na ngasi go to hills haiba amagi
मिशन अमा पीबसे अखोई ताबदा हरावी मचिनगी ngakda haiba natabida mafam sida laraga concern authority aduga togodoriba government gi authority singna miryeng changbinaba akhoi kanba mongda haijari Manipur Sangai Festival nangnana ba Imphal dagi Kaibul Lamjau Fawbagi pothole men kiba mafam sing amuk kaiba horakpana mawong chumna lambi sem khidrabra haibagi nungaitaba miyamna phongdokna rakli lambi gi nagete leiriba miyamna phongdorakpada matam sangna lambi asi semjindana lakpadagi handak Sangai Festival mamangda government na nauna sembi khibase apenba pokhibani adubo quality laina lambi asi sembi dabana nauna mukairaktuna pothole kaya marum leire lambi asi gi hojik oiriba fibam asi yengsinbiduna mawong chumna sembi naba pukning chingsilli Penning ID sungoi oidre sorong se mese sum se imang do sudum lai bosi mase mase kai be khot pasi akhoi swai khaktana tana swai gi kadang hendok bagi swai su dum serpi dum ubi ni ko mem kai ba lai re bani degi sitang haidara ga su odre ai isa mon su hamba sigi porhol men matam je su ai se mase khar kai ba hore si mention bir mo si mention ba yada bra hange ade da moina sidi just kanugi akhoi ge Sangai festival gi nang na boi tam ga taw buni na Sidi habit rabdi kalau tahu bani, aku bo tangai pada bagi main bani, na habis bani mana. Kau ngaki, yana na praja yana tahu mal, tapi ni moi aham basi ki main berlaku ni itu. Ahing tu thara ke kamain thari no, kamain tu kan dia nongan bagai tu, aku thara menungsak tu, gaya thara tu hum tu. Kari wakal tu tahu ni ngaki, apa menteri sing VIP sing lak pada nongai na tahu mal. Praja ki kan tapi porui. Long lasting way pon na te ngak ki nungai na ba ngak sa to kasin jana na ba de Sangai festival manu ngak nungai na bagi wakal to ma karam kana amu han lak tu no khang de to apen ma hana pom ba si da dum kui da kai tai hanem pham tai adu fibon dum lei More the old community ki mongfam ama MLA local area development fund ki semlagen haina MLA G Korung thang na phongdokre More ward number 5 Muslim Basti playground maya dalaiba crematorium asi Lairok Turel amasung Khuzairok Turel anigi itin famdagi chentharakpa Turel mapan dalaiba crematorium MLA na ADC chairman ga loina ni yangsin ki khongchat adu da Hindu lining chatpa More ki community luchingba sing Maitai Council Tamil Sangam Gurkha Samaj ki miyoi sing su saruk yaki mongfamasi ising ichawna sogan khibadagi aroiba matho mangam pangtokpada khudong chadaba mayok naduna lakpani MLA Korungthang na fibam soklaba crematorium asi mahaki local area development fund dagi semlagani haibagi thajaba pirambada community leaders singi maikai dagi apen ba phongdokna rakhi Hodam Lairembi imagi maming hongdok hongjin tawbida ba ipak Manipur na phongdorakle Lairembi imagi maming hongdok laga atopa maming ama thonjin ba yaroi Hodam Lairembi ge hojik thokliba thogdok asi miyoi ama khaktagi natte Manipur da lairiba mitei furuk pumna makini government na hiramasida kupna yengsinbina ba pukning chingsilli Paugi maraktatna atema brekama Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja sing na exam gi sem saba matamda support tawbiki amasung mateng yamna pangbiki exam tips regular mock tests suggestions amasung study material sing yamna janaki class 10 thagadaba sing na mapok thongba oina bagi damakdadi Panacea sing na amata ngarba coaching center ni miyamna center sida thajaba thambi Bottle da halaga yulibi ising kudimak mineral water nate amadi mineral yaw nate mineral yaw haragadi nutrition fake ibra haibidu level yingbiu sodium potassium magnesium yaw ising chang nai na thakpasina chakhau kidney heart amadi brain memory phagalali haibasi medical science na phongdokrabani haiba mineral sing asi yes with added mineral asidati yawri India gi ahanba national award di government of India na piba silver dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungairaktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiu. Break matuna tanam nokchiri hose makhata babao.
Jiribam da Ladiba Tongan Civil Society Organizations in Punsinduna, Joint Coordination Committee Semcre, All Jiribam Peace and Development Committee na Sinduna Pangtukiba Mifamaduda, Joint Committee Mio Tarahum Duna Saba members in Kankre. Mifamaduda, DC Office, Education Department, ICDS Amadi Health Department Puna Chetminaduna, District Asigi Yafena Warep Kayamarum Lokre, MOBC Amadi Ate Atopa Department Kayadagi, Fangadaba Kudong Chaba Kaya Skim Kya Fangnabagi Damak, DC Sina issue Togodaba Che Chang Sing Matam Chana Pidabana, Kudong Chadaba Mayok Naribasi, DC na Yangsin Bill, PHE gi Jiribangi Oina Pesa Amat Tahaptabasi, Government Yang Changbinaba, Jiribangi Ana Layang Sangi Doctor Nurse Amadi Kutsukulai Sing Walibasi, Chief Minister da, Mi Tara Mangada Pisin Kiba Demand Tabak to Ondok Piu Natrabadi, Jirigi Tongan Tonganba Mahiroi Lob Civil Society Organization Singa, Kongjang Changsilagani Hairi. Government की तोंगान बा डिपार्टमेंट सिंह की फंगदबा स्कीम कया की खुदोंसाबा अमदी स्टूडेंट सिंह ना फंगदबा स्कॉलरशिप कया की फंगदबा खुदोंसाबा सिंह डीसी ऑफिस जिरबाम की माइकी दगी ओबीसी सर्टिफिकेट इनकम सर्टिफिकेट अमदी मरी लेनेबा तोपा कास्ट सर्टिफिकेट ना चिंबा कया मतमसाना पीबी दबना मरम वरगा जिरबाम की महिरोई सिंह अमदी हारिबा स्कीम सिंह असिदा खुदोंसाबा फंगदबा मियोय कया फंगदबगी फिबमदा लेरे मरम मदुना करिगुंबा हारिबा स्कीम सिंह असि फंगहौदबा तारगदी मसीगी दायित्वसी डीसी जिरबामना पुबिगदबनी हुजी हुजी जिरबामगी हॉस्पिटल दा स्टाफ वातना डॉक्टर वातना नर्स वातना लेरिंगे तंजासिदा मणिपुर गवर्नमेंट ना हुजी अमुक डॉक्टर ट्रांसफर तोबगी वखम मामा मुक लाए मसीगी फिबम मसी जिरबामगी मियामना कैदुंगैदे याबंगमलोय More Ward number 9 Lalki Choi the District Council ki guest house ama MLA D Korungthang nangarang sangakre Thoramadu ADC Chandal Chairman Lukhosai Jo Tribal Affairs and Hills ki Principal Secretary L Lakher ADC More and Gojendro SP Technopol Dr. S Ibom Chasu Sarukyaki ADC Chandal ki Chairman Lukhosai Jo na More the Minister MLA Singh Yauna Official Singi Khongchat Toina Laktuna guest house ki Khudong Chadaba Kya Thengnabadagi ADC Chandal na Honaduna guest house asi sabani haiki MLA D Korungthang na More the Leminari ba furu khudingmak nungshi chanana leminarbadi chokot pangamgani chokot pahaibasi aigi imung kairo lekai dagi hogadabani lambi thong kaya farabasu mafam duda leriba miyoi singna chokot ningbagi wakal leitrabadi kari sukana ba fangloi more da tangdu leita ba fibam ama lakliba asina hena chokot pa lambi da changchin bangam lagani government na miyam da mateng panglingai miyam na su cooperation piraga hena chokot pa more ama ohenna ba hotna minasi haiki more gi pragasi ai koina ahamba da ka oiribadi peace and harmony ni leiminar bi kangbu koi mayam se ima ipa amaka ki masani habe go khlondu da koi nungsi sanana leiminna ba adu khata da koi chokot pa lakada bani min hekta borada puraga natraga aeroplane da puraga thada am da banate masi chokot pa basi aigi imung dagi aigi sagai dagi aigi khun dagi aigi bafam dagi haugudo bani aduna tar chokot pa yaroi aduna koi ki dakar obadi government of India na train lambi progagasu national highway se 4 lane puragasu ai koi lairi ba mi singsina sokhat ni mo khan letraba pesukana ro phaba phauba pesa pai mayam laga koi kumai wena yengbadi madu langani Narcotics and Affairs of Border ki Kangbu Amana, Thasigi Amada, Thobal Mojing Lankai area dagi, Mio Ama Brown Sugar Kilok, Amaga Konana Fare, Fagalabamio Sigi Maming MD, Rakibu Rahman, Jahi Kuntramari, Apopa Lekidraba Asamudin, Thobal Mojing Mayai Lekai Dagini. Mangol dagi Fagalaba Potla Masi, local market Lupa Lakta, Mangarong Yogani Hairi, Amaromda Thasigi Anida, Thobal Police Commando na UNLF ki Kedarama Fare, Farbamio Esigi Maming, Firenbam Iboyama, Jahi Nifunipal, Apopa Lekidraba Abhiram, Thongam Awang Lekai Dagini, Hojik na Kakching Kuno Bazar Parking Manakta Lebani Hairi. All Manipur Minorities Human Rights Council Kaubama Semkre, Senior Advocate MD Jalaluddin Bu Chairperson, Advocate MD Rabi Khanbu Secretary Oina Khankre.
Saikom Mirabai Chanuna Malemgi Oiba Weightlifting Championship ta gold medal lorokpada All India Youth Federation amasung All India Students Federation Manipur State Council na nungaiba phongdorakli. Mirabai na Manipur de hek thorakpaga federation asina chawna oknanaba thorang tawkhre. Government na sumahang mahakachanaba thabak ama piduna railway na piriba khudong chaba khudimak state na piduna Tokyo Olympic ta gold medal lawang ngamnanaba thabak paikhat piu hairi. Imphal Silchar Road Transporters Welfare Association gi matam kuina lepluraba service lagliba December manga dagi Imphal dagi Silchar fawbagi bus service leiragani society asigi makhada Assam Valley booking counter na service asi pigadabani hairi. Hauzero badamariba pau amukhanna Chief Minister gi Sotharaba Singhi Tengbang Chief Minister and Birenanga se hodokre disabled oiraba singbu mateng pangbana khwaidigi athoiba lining gi lambi haina Chief Minister na phongdokre. Hajifau bukan nasi bina pijama pau matang asal tulis senjere, media yang tabiri bersama muka nak kerum jari.